Hey, Tenggu, Golai, Nui ni bungai kune. Dalak lisibu natayma laisinemi natrane. Tenggu na mangakatu amuk sangdong amuk tensin tauraga. Mani ne, itay mani ne. Yamba, mani, itay mani. Juge nok laga. Isor lay ko, aygi isor lay. Kuireda, ay na mabu uraktrisa. Mana class 11 heka kibadayne. Masidi tanyam charebo. Golai na. Ado yamba, yam henjin bawadi haibiru ko. Nanaw ngasi mangyam nungaiteba. Mangda manyam yungami. Mamangda chakiba kupaki mahawdo kaudriyeba. Jugena, hay Golai bunga. Nangbu natay mana kupak na kunamna kara do nungsidana nanbikiba dubu hawjuk pabo waro libro. Ado natay mana cha hawba malo laga pitakladi yaradu natro. Golai ga Tenggu gana kripani yamba kripani. Makoy ahumdu nok tuna asum lakpana laisinembigi manak yausilagle. Juge ubada laisinembidi masado hainadabana loire. Asigi misina kadomdagi na umpawduraklisina. Ay di bako otok na hinaroidawri he. Juge tapna changsilaktuna. Hay, laisinembbi, nangbu natomta kadayda chatlino ne? Ay di natomta chatpasi kayadi pamjadabani. Ha, kay haigi Tenggu natrane Golai. Tenggu na. Chume yamba. Ibema, matam si fatabani na lambi lamhangda natomta chatpasi hek pakhatana tawjaribani yamba na. Asoy ngam thokladi iyamba gi mangjabani do. Laisinembbi na kaka Juge. Laisinembbi na kaka kaurakpaduda nupa ahumdu onsinaduna ngahak yengnay. Tawbagi budi Juge na laisinembidagi chahi 10 mukti halli. Laisinembbi makha taraklami. Kaka, kona mu thengnarase. Nasigidi khitang thure chacharukige. Asi hairam laga laisinembbi thuna yangna chatkre. Golai na iyamba nupi macha asina kaka haina usitana kawraklasipaw tumina dum leibirisibo. Aikhoina kakawbo oiradi hatki dum hairaklani. Jugena he gadha masi natay manine. Hayengwai leminaduise magani maga. Nuiga nateko masi ba ek khajilakdana kauningba minkawjusano. Laura kandadi moi tamo na mahutsin khradawni. Lao chatlase. Ngaprum talase. Aduga numidangi marinaba. Ahumdu wari saduna nok tuna chatkre. Laisinembbi lambi chatna machindu kabok pokpasi mangai. Ngasidi ujaningba mahakto uba phanglani khanduna harau lakjaganiba. Aduga magi Juge haiba sanu huranba manbase amuk thengnahale. Isor masu angawbani pilabani aigi laibakse. Asumna matomta murum solaga lakpaduna Panthoi hoigi sumang yaukiba khanghaude. Panthoi su bachagi manakta chattawre khanduna harauna mangolda famduna masam hali. Lairabi lukhrabi mamana mapa leitabagi awatpadu khanghandana machagi nebu hairadi watanaba hotnabada nongmagi aphang basuduna waba yaba wajaraklabi Panthoi ngasidi nungsijaraba machabu uba phangjarani khanbagi nungaibana sumangda leplibi laisinembbidu lai haiba khangludre. Laisinembina nine Panthoina haima icha laisi lakledana inedi urudre lao kakhalao phakside hekta phamu. Laisinembbi Panthoiga punna fakta phaminai. Panthoigi masamdu laisinembina amuk hanna samchetu paiduna hatpiri. Laisinembina nine kaino mahange. Panthoina noklaga ichagi wahangsi yamlubo oiramdaw mankrada. Hango Laisinembina nine nang hayengwai karamba mawga laiminaba pame.
ꯄꯥꯟꯊꯣꯏꯅ ꯑꯁꯤꯕꯨ ꯋꯥꯍꯪꯅꯦꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯁꯤꯕꯨ ꯃꯁꯤꯕꯣ? ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯍꯪꯅꯦꯕ, ꯃꯥꯔꯛ 50ꯒꯤꯅꯤ꯫ ꯄꯥꯟꯊꯣꯏꯅ ꯅꯣꯛꯂꯒ ꯑꯉꯥꯎꯕꯤꯁꯤꯗꯤ ꯂꯩꯁꯤ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯦ ꯃꯅꯦ ꯃꯀꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯕꯗꯤ ꯈꯨꯠ ꯊꯦꯛꯇꯨꯅ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯦꯗ꯫ ꯏꯆꯥꯅ ꯉꯁꯤ ꯋꯥꯍꯪꯁꯤ ꯍꯪꯂꯤꯉꯩꯗ ꯅꯤꯅꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯨꯟꯅ ꯇꯥꯒꯅꯤ ꯍꯥꯏꯕꯒꯨꯝ ꯄꯥꯟꯊꯣꯏꯗ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯟꯊꯣꯏ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯇꯝꯁꯤꯗ ꯃꯧꯒꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯃꯅꯦ ꯃꯀꯨꯗ ꯎꯠꯂꯤꯕ ꯃꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ, ꯂꯝꯆꯠ ꯁꯥꯖꯠ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯇ ꯃꯈꯨꯠꯇ ꯂꯨꯝꯂꯕ ꯕꯥꯇꯤꯟ ꯊꯥꯡꯗꯨꯅ ꯋꯥꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯂꯤꯕꯤ ꯁꯣꯜꯂꯕꯤ ꯃꯅꯦꯝꯗꯨꯒꯤ ꯕꯥꯇꯤꯟꯗꯨ ꯊꯥꯡꯊꯕꯤꯒꯦ ꯈꯟꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯃꯇꯧꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯕꯤꯅꯤ꯫ ꯐꯃꯨꯡꯒꯤ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯄꯗ ꯎꯐꯨꯜ ꯃꯅꯝ ꯋꯥ ꯋꯥ ꯅꯝꯂꯤꯕ ꯃꯀꯨꯕꯣꯛꯀꯤ ꯀꯥꯟꯊ, ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯅꯣꯡꯃꯇ ꯁꯨꯕꯤꯒꯦ ꯈꯟꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦ ꯃꯀꯨ ꯑꯅꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯒꯤ ꯃꯍꯩꯗꯤ ꯂꯦꯝꯅ ꯃꯥꯡꯕ ꯍꯧꯅꯗꯦ꯫ ꯏꯃꯨꯡ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯉꯝꯒꯟꯗꯦ꯫ ꯏꯅꯦꯒꯤ ꯂꯩꯁꯤ, ꯏꯅꯦꯗꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯕꯤ ꯏꯃꯧ ꯑꯣꯏꯅ ꯄꯥꯝꯃꯤꯕꯣ? ꯂꯩꯁꯤꯂꯦꯝꯕꯤꯅ ꯈꯪꯍꯥꯏ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯩꯗꯤ ꯅꯤꯅꯦ ꯂꯨꯅ ꯇꯧꯗꯣꯏꯅꯤ꯫ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯂꯩꯁꯤꯂꯦꯝꯕꯤ ꯏꯀꯥꯏꯔꯛꯇꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯅ ꯅꯣꯛꯂꯒ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯔꯛꯀꯦ ꯇꯧꯕꯗ ꯀꯨꯃꯥꯔꯅ ꯀꯧꯔꯛꯏ꯫ ꯏꯆꯟ ꯏꯕꯦꯝꯃ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯈꯣꯏꯕꯣ? ꯄꯥꯟꯊꯣꯏꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯇꯥꯏꯉꯣ, ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯒꯥꯔꯤꯗ ꯄꯨꯟꯅ ꯀꯥꯔꯗꯨꯅ ꯀꯨꯃꯥꯔꯅ ꯊꯧꯗꯨꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯗꯨꯗ ꯌꯧꯔꯦ꯫ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯒꯥꯔꯤꯗꯒꯤ ꯃꯊꯪ ꯃꯊꯪ ꯀꯨꯝꯊꯔꯛꯂꯦ꯫ ꯏꯕꯦꯅꯤꯅ ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦ, ꯏꯆꯥ ꯌꯥꯏꯈꯣꯝꯕꯅ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦꯗꯣ꯫ ꯏꯕꯦꯝꯃ, ꯁꯦ ꯄꯩꯁꯥꯁꯦ ꯂꯧꯔꯒ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯤꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯅꯕꯨꯡꯅ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯨꯆꯣ꯫ ꯃꯃꯥ ꯍꯣꯏꯗꯤ ꯆꯪꯂꯝꯂꯒꯦꯀꯣ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯗꯨꯀꯥꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯧ ꯅꯍꯥ ꯑꯗꯨꯗ ꯏꯪꯗꯣꯝꯆꯥ, ꯑꯁꯤꯗꯒꯤ ꯑꯆꯥꯄꯣꯠ ꯑꯅꯤꯁꯤꯒ ꯑꯁꯣꯝꯗ ꯌꯥꯜꯂꯤꯕꯁꯤꯒ ꯑꯃꯨꯛꯇ ꯌꯣꯝꯁꯤꯟꯕꯤꯔꯛꯑꯣ꯫ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯑꯆꯥꯄꯣꯠꯁꯤꯡꯗꯨ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯉꯧꯕ ꯑꯃꯗ ꯌꯣꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯁꯣꯔꯣꯛꯀꯤ ꯅꯥꯛ ꯌꯦꯠ ꯑꯅꯤꯗ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯍꯣꯁꯇꯦꯜ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛ ꯒꯥꯔꯤ ꯃꯆꯥꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯧꯔꯛꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯕ ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯂꯛꯇꯦ꯫ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨ ꯊꯥꯡꯒꯠꯇꯨꯅ, "ꯑꯣꯏ ꯅꯥꯃꯩꯇꯠ!" ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯩꯁꯤꯂꯦꯝꯕꯤꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯊꯧꯈꯤ꯫ ꯑꯗꯨꯃꯛ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯒꯥꯔꯤꯗꯨꯅ ꯊꯧꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯂꯛꯏ꯫ ꯏꯀꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯑꯔꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯒꯤ ꯃꯁꯛ ꯎꯗꯕꯗ, ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯗꯕꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤ, ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯇꯥꯅꯤꯡꯕ ꯃꯄꯥꯎ, ꯎꯅꯤꯡꯕ ꯃꯁꯛ ꯎꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯂꯨꯔꯒ ꯎꯖꯔꯕ ꯃꯤꯀꯨꯞꯇ ꯃꯁꯛ ꯈꯪꯗꯕ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗ꯭ꯔꯕꯗ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ? ꯂꯩꯁꯤꯂꯦꯝꯕꯤ ꯃꯄꯨꯛꯅꯤꯡꯗ ꯌꯥꯏꯈꯣꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯂꯒ
hostel leiriba adomda hanna fawba yenglamdana arakpa gari ama faraga mayumlomda hankri. Dukan manungdagi mauna ha aduna mangaktu thangdoraktuna leisilembina chatkriba aduda tingak yengduna lei. Asum yenglamlaga pek chawna yomlaba achapot adu amamamta tapna lauthorakpa haurai machinda susoli. Kari angang ni achapot mayam ama order tawramlaga hoi mai haramdabida chenkrisibo. Aidi pot yamna sitawrena hararure. Haujiki angang dubu ngawra jalo. Masak matau sawong sadana fajariba nungaiteda asuk naha oina. Hostel manungdana leisilembibу changlakpa mayam punna ngairi. Mayam dudagi amuka hena khaurang na ngaijaribadi yaikhombani. Kumarna kari angang nune haujuk phawwa changlaktrisibo. Kayamuk yamna leiriba achapotno matomtanaka puba thangba ngamdra jalo. Wanglena ikoidana hoine kaka kayamuk yamna leiri jano. Ichandubu aswai phawba thoklaga yengjaru chora. Yaikhombana aidi chatminaba ngamloiko chatke haradi natomta chatawga. Wanglena ibungo masak mawongdu tatau nang yaudраsu yaine. Angang anidugi waridu Kumar, Ibeni, Panthoi harauna nungaiba mawong amada tari. Yaikhombana se takese muna tako mingawbani aduga mamay amakhak panbani mamitpudi ani panbani. Yaikhombagi waduda mayamdu wa noi. Kumar famlambadagi phone ama laktuna mapanda thoki. Panthoina wanglenda onsilaga ichadi mamana ahan balakpa matamdadi lehawba ude kayam kuira balakpa aduga mingna kari kawa. Wanglena mama ai kuidriya lakpa mingbudi wanglen kawe. Yaikhombana ok taka oiradi mina pamnaradawne fajana sendong laidui pone mi oibasidadi mina su kaya pambidrabane. Panthoina hai namanabada adumaina haiganune nangbo masini hek angthorakpasima. Wanglena noklaga si ngaktane mama aikoinidi ngahak leiraga amuk phunadoine. Asumna harauna wari saringai Kumarsu manungda hatu changlaktuna hai mama thabak ama chataba yadre ibema Panthoi nongma amuk fajana laklase ngasigidi khara thurase. Khongraugi pocketagi lupa 500 lauthoraklaga se Yakhomba sina nangi darkar lairapka khudimak leiraga sizinoko. Kakasi athubagi thaba ama kaurae nachanupiduga unajaradi fadawne madugi angangdusu kadaida amuk leithakhrabano khangde. Ai lambidagi phone tawraga adum pukrage. Noi anisu nungsinana fajana leminoko. Panthoi ngasi nongmakhak machagi manakta lakchabadu nena tana wari saba phawba phangjadi. Phana chatningdrabasu karidi upai lei. Machada nungsina yenglamlaga machabu manam nambiduna maraibakta nungsina chupi. Nong nganbadagi numit taba phawba wana sujaruduna fanglakpa paisadudagi khara tungsinjaduna machada pige haiduna thamjaba paisa manlaba inafigi machida chetna kisinduna thamlibadu lauthoraktuna machada pibiri. Panthoigi Fijigi China khol khangba ngamdraduna supchinduna khangjariba tara chapi singdu urubada Yakhomba mamittagi mapi khamba ngamkhidre. Mamagi yenghaitraba unsana kurol hubagum huraba khubak mathakta Yakhombagi pirangna tap tarari. Karigumba wahai ama fawba haiba thokidre. Ima nang yamna warabra haiba wahai se fawba hainingna haidokpa ngamkhidre. Yakhombagi mama lairabi lukrabini haibasi wanglendi sengna khangludabani. Adubu ngasigi mama machagi matausi urubada mamittagi mapi laima yaukiba khanghaude. Panthoina hai angawbasidi karigi namittagi napitana kapli nangidamak mama leirisidi
लाइरिक कना पादुना मतिक चाबा मी अमा ओइबदुनी ममाना खौरांना ngairiba mama karisu wadiye soroktagi gari gi horn tit tit khonglai mi gi gari da lakpani karibu hairuni machada amuktang chatlage haramlaga panthoi su chatkhre panthoina hek thokibaga wanglena makhoge kagi thongdu lonseli aduga mapidu fat fat taithoklaga yaikhom-bada munna yenglai wanglen paisa paibada maming chatliba special contractor nandagi machani mamana college ki professor ni wanglena munna yenglakpaduda yaikhom-badu ingak-ngakna masadu kari asoiba leirabano khanduna masada koyeng yengi wanglena bye yaikhom-bana kaidarage bye ai ngasidi nangi maramda khara khangbu pame aigi kari maram ngasi aina uriba mamagi safamdu karino aduga pabungdi yaikhomba nongkhatlamba mamaidu tapna maru lukthaduna leimaida yengduna paukhum amatta pidana laikre wanglen mamittagi mapi tana makholdu niklaga khumu maru ngasi aigi mita uhaliba imagi sapam sibu asengbro yaikhom-bana maru yare toklo ai taba ngamdre aigi ima lairabi lukhrabi amane nongmagi aphang aphangba thabak suraga macha aibu chawnaba yokpirakpi aigi thawaidagi su hena luna khanjariba aigi imagi asengba sakamne haujikido wanglen yaikhom-bada chejet konsinduna maru ima lairare karigi wagani ipa leite karigi kapkani ai leirisidi ngasidagi aigi imasu nangi imasu aigine aigi babungsu nangi babungne karigumba aigi mai pana nangbu apok macha aigumna khanba ngamdraba aina su makhoibu aigi mai pani haina khaloi yaikhom-bana maru asomdana laisi lembi mayum hek yaubaga firol fawba hongdana magi kada changduna thong thingjillaga thamoi sokna kapli mapana phone hanjin tawrai adubu laisi lembi call du receive tawde hanjin ring du khingjilakpadagi laisi lembina mina pairaktre hairadi koktok loiba masigi hanubasisu ngaha kapasibaw hek yetpibaneba phone du fat oklaga ayumda leire asi haiduna amuk phone du fat kakthali aduga switch off tawsinkhre kumarna haima kari angawna ne masibo akhoi na di somda koithi thiri aduga yumda leire kaina ibeni na kaino madi soidana tho amani yum yobaga irang amadi leire se panthoina taha pakhatna hangjai taingo ibe malai sidubu kaidawre hairino mana hostel da changa amdriduna karigini haige mabu ngasadi yamna haraujarambani kumarna khangdreda tawrise ibema magi matawse ningak pani mane tawriba panthoina angang oibagi tawjarini adudi nachana mu leija horage iche nanaw leija horage ibenina hoi ibema kumarna nangsu konthongda thambiram lage ai thaba machataba yadre ado nachanupido kari tawrino habadu nangna khara themaga khangdoamo ibenina hoi thabak to phajana chathopiruro kumar su ibeni bu konthongda thanamlaga magi thabak tu chatkhre ibeni macha bu kauduna mayumda changlakle ibema mamagi lembi nang bu kaida legene mama halae laisi lembidi magi phamungda upsinduna ngasaidagi kappa toktri mamana kauribadu tarabasu khumningba poktre adum tumina kaptuna lei ibeni machagi ka tamna lai thongdu induna yengbada manungda londuna leiramle ibeni mihun swai lawi pakhatpana masadu humang karai pakhatna thongdu thillaga machabu koikau kawi
Imagi lembi nangbu kaidorage thongse mukta hango ibema mamana kaubasi tadrabo thongse mukta hango ibeni machabu sum kaurambadagi makhol thokna kappa horai leisi lembi kaplamba du chap leplaga mamana kapliba adu mana kong thangatuna ngaihak tumina tari leisi lembina ithanta nga kapchabasi phau themba ngamjadringai sida palemna ngamu yausila Pamungdagi fuk haugatuna thongdu hek hangdobaga ibeni su thong thinge haiduna makhut haigalakbaga mapa chana khiduna machanupi gi nakhangda makhutuna paklauna thai ibeni na ihe asi hairaga makhut khudom bidu mayana chiksilaga ikai boy pakhat boy machada taru yengduna lei ngasai makhai phongna kapangamdaduna leirambadu Mamana maida tharapagi khudong chaba lauraga thongdu hangdoklamlaga makhol thokna kaptuna amuk magi phamungda kakhatkre ibeni prap changsilaktuna kapchet pi machabu themli ibema mama uhodre se tooba mama soikreba nabrani nangbo mama na nabra hairakpaduda leisilembi mamitu mama da paini yenglai ibeni na noklaga mama na phagi tawbanida ado ngai khone bema nang na ngasai achapot leiruni hairaga sumchang changlaktruduna kaigino leisilembi paukhum amata pide ibeni su machagi loina pharaba masamdubu makhutna nanthabi aduga ibema ngasai yaikhombagi mamanabanena amale hauridudi yam phaba maline wa ngang bakasi tawa yam ngai ado magi body dudi nokna babudi na tebu as pura drumbus bilaiti ni he mama dine nokbada ibeni matom tamang noi leisilembi fibam hongde sukthaduna tumina adum lei ibeni su machagi mapukning harau janabani haiduna adu buibema yaikhombadi hanadagi amukhen fajato aurehe mo imphal da leikibadagi nangdi uhaudrabanina khanglamlaroine leisilembi sauna khanglaw lawrai aidi khangjaningde ujaningdi magi wa ngasidagi aingonda amana palakano ibeni su kari tawba yaure kari maramgino hainadi hangningi adubu amukta tawdaba mawong ama tawrakpasida hangluraga kari amuk thoklakani khanbada hangdre machabu ningthina themjinbiduna gyan tana potha halamdaga ibeni machagi kadagi wakhal khanna thoglai yakhomba panbada haraujaba matam khara udabada awaba potlum ama pubugum tawriba mahakna ngasi yakhomba panbada sauribasigi maram amadi laifam thoi aibu moi pabungda haisirani hairoige aina maramdu lona thidoklage asumna matam khara haukhre leisilembi yakhombabu tasengna warauduna pungkaw kawkhrabra haibadudi nati ahin khuding piranglakta monkhangna lelibani makhutta achapot ahawba ama paibada yakhomba tattana haikibadu adum ningsinghali kokhabe nangge achapot se yam hawe yam tanglamnibo sajibu chairauba numitni wanglenga yakhombaga su makhoi ani punna yakhomba hoida lai mayum yaubaga firol hongdokpa loiraduna mamada aswaifauda chatlukhige thuna lakani haiduna hairamlaga anidu soroklomda thoklei wanglena bhai noi swaisidi yam phajaini labukase pungsang heksangi mitkase naramlasu khudakta phakidau maleba yaikhombana adubudi loyalamgi hawa nuksit hainaribani ado nang horen migi mayum yaurakanda karan tarakanuko wanglena ado kanagi mayumdanoba akhoina chatlise masimatangdi khanghaludana yaikhombana paukhum pige tawrakpada ngaprum ama yaikhombagi furita langsilai yaikhombana kanano ne lekhongu lainango pungmo lene machinda kongkwa chabagi kwahina pungtai tairaduna kwadu chap sairaga lambigi nakalgi khongban adudagi juge mangak thangalaktuna yakhomba hoina lepliba aduda yenglai aduga usittana
Sidi Impal Machanine. Hey, Tengu, Golai, Ngaprum Pava Galari, Impal Machama Lakise, Moigi Impalgi Maramda Karahangsi. Aikoinadi Chatlubangam Dabanina. Ahumdu nok tuna Sorok the Kakalai. Wanglena Yaikumbagi Mana Mayada Jangsinduna Tapna. Bhai, Kana no Sibo, Sakshidi Hautre. Yaikumbana. Aikoi Lekaigi Mini. Jugena. Hey, Gari Chiro no, Lona Warisano, Namai do the Kutagi Lekom Sing she takes me. Yaikombana. Iamba Juge, Akoi Muchacherage. Jugena. Noi Lakbagi, Tawina Warisagena, Naprum Gapa the Kika Kalaga. Chatlagi Kainaka, Yam Chingliamiko. Kwa Mahidu, Yaikomba Amasung, Wanglengi Makom Mayada, Pit Otoi. Yaikomba, Jugegi Mataududa, Makut Masa, Prok take to Nakami. Masana Masabu Pataze. Wanglena, Kol Karachauna. Hera Yamba, City Karahinandro, Wagi Wachum the Hennessy, Kwa Mahiko Chilapusidi. Juge, Wanglena Amuk on Sincre. Nasigi, Jugegi Mawung Si Ubada, Nukning Bafawi. Awan Chaba Hibaduni, Numit Legi Saklun Lokre. Jugena, Wanglengi Chowna Noiraba, Mabukduda, Mana Pairapa, Chaituk Machaduna, Dag Illi. Kaya the Mithaliba, figure no Nesiba, Mamaiga si Jolly. Hey, Tengu, Golai, no any swim long. Oak the go already, Pazana Sitlani, Masigi in Palmacha, no noisy. Wanglen, Asawbadu, Kambangam Draduna, Jugeda, Kutta get over the Yaikombana, Wanglen Gimakutu, Tapai. Juge, Yaikombada Amuk on Sinlaga. Hey, Ibungo, let it heba. Nayamba, Wahige, Munata. Migi Mundagine, Namana Chachangdana, Duna, Ojabalo Badagi Hendoraktana, Migi Machadusu, Munabu Honarido, Kaidumundo Bear, Lasilim Bigidi, Mabungo Lady. Jugi Giwasi, Kai Helak Badagi, Sum lay Terabadi, Akai Balaklani Kanduna, Yaikombana Wanglenbu, Chingduna, Mayumlom the Halakle. Jugena, Yaikombaga Wanglen Gana Chatkiba Duda, Yeng Laga Laurei. Hey, Nang Madugi Nupidumadi, Nayamba offer Taurohe. Noma Natay Manalon Bachado, Ichinina, Puna Taminasico. Yaikomba, Masado sounding Banahin Kiduna. Lacy Lembi Hoi the Suchatre, Lacy Lembigasu, Unaraktana, Jaira Banongan Baga, Hostel da Mukjankre. Hostel Hek Yobaga, Yaikomba, Mafi Marol, Sat Hongdogle, Aduga, Wardendagi Phone Lauraga, Lacy Lembina, Noma Piramba, Kumargi number Duda, Koltawi, Ahan Batobada, Paikalakte. Kainu, Phone Kapaidrisina, Number Kangrabagi, Orizalo, Natraga, Milaitabagi Oribra. Amuktanga Tauraga Yenglage. Handak Mukti, ring Dukuina King Lubatautre, Sat Ogley. Hello? Yaikombana. Hello? Pon Pirak Libasi, Lacy Lembini. Kanano. Yaikombana. Sibu Kakakumar Hogi. Lacy Lembina. Mane. Ay Magi Machanupini. Lacy Lembi Oirambaduda, Yaikombana, Sanarage Matagum. Adudi yam fare kainumta haijage tawbane somna phone si baibirakpa yamna fare Lacy Lembina kai wa oibirabano Yaikombana samai tawbanida Yaikomba kauba PBH ki hostel da leiba misak ama khangbibra Lacy Lembina khangi mabu kaidorage Yaikombana handak maraksi nahankai ga iman manadaba mawong ama itaw tawe Mi Masakasi, Ikang Kang the Badona, Aduga, Kana Batatawada, Kanana Suting Lubataude, Maning Tami, Masak Matau, Fajare Mati, Nupisuyam Nakoi, Adubu Mahag, Aran Badiade. Nong Mastefena, Nupi Ama, Magi Gari the Haptuna, Lam Koibo in a Laklami. Nupi Amasu, Satin Tuptuna, Makoi Manglom the Chatli. Gari du Tapna, Akoibagi Fajabadu, Yeng Duna Taurapani. Asumna sum thaurakpada uhaudabadagi lambi gi mataida chatliba nupi duda gari duna thingjali nupi du chetna tusali karino khara yenglaga thauba yadro gari do
ꯁ꯭ꯇꯦꯐꯦꯟꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯣꯛꯄ꯭ꯔꯣ? ꯀꯥꯏꯗ ꯁꯣꯛꯀꯦ? ꯇꯨꯔꯤꯕ ꯅꯨꯄꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯁꯤꯂꯦꯝꯕꯤꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯤꯠꯂꯨ ꯑꯅꯤꯃꯛ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ, ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯌꯥꯏꯈꯣꯝꯕ꯫ ꯁ꯭ꯇꯦꯐꯦꯟꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ, ꯌꯦꯡꯕꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁ꯭ꯇꯦꯐꯦꯟꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯟ ꯈꯔ ꯋꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯁꯣꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯑꯗꯨꯗꯤ, ꯗꯥ ꯆꯠꯂꯁꯦ꯫ ꯇꯨꯁꯤꯟꯕꯅꯤꯅ ꯍꯧꯖꯤꯛ ꯁꯣꯛꯇ꯭ꯔꯁꯨ ꯀꯣꯟꯅ ꯆꯩꯅꯥꯈꯣꯠ ꯐꯥꯎꯔꯛꯄ ꯌꯥꯏ, ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯨ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯏ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯈꯪꯂꯨꯗꯕꯅꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯑꯣ, ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤꯕ ꯑꯣꯏꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯍꯟꯊꯕ ꯋꯥꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯔꯒꯦ ꯃꯇꯥꯒꯨꯝ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯍꯥꯏꯕꯁꯤꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯁ꯭ꯇꯦꯐꯦꯟꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ, ꯉꯥꯏꯈꯨꯑꯣ, ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯂꯩꯁꯤꯂꯦꯝꯕꯤ ꯃꯐꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯦꯞꯇꯨꯅ ꯂꯩꯅꯤꯡꯂꯛꯇ꯭ꯔꯦ꯫ ꯁ꯭ꯇꯦꯐꯦꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯕꯥꯜ ꯅꯥꯀꯜ ꯅꯥꯝꯃ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ, ꯑꯣ, ꯑꯩꯒꯤ ꯃꯤꯡ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯕ? ꯐꯩ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯈꯤꯗꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯑꯩꯒꯤ ꯃꯔꯤꯗꯤ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯋꯥꯡꯃ ꯑꯣꯏꯔꯕꯅꯤ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯒ ꯊꯃꯣꯏ ꯁꯦꯡꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯤꯂꯦꯝꯕꯤ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯐꯦꯟꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄ꯭ꯔꯤꯇꯤꯅ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯅꯪꯕꯨ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯁꯤ꯫ ꯁ꯭ꯇꯦꯐꯦꯟꯅ, ꯀꯥꯏꯗꯩ ꯑꯇꯣꯞꯄ ꯅꯨꯄꯤꯅꯣ? ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯄ꯭ꯔꯤꯇꯤꯅ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯅ ꯀꯔꯤ ꯍꯥꯏꯕ? ステフェンナ ꯑꯩꯅ ꯁꯛ ꯈꯔ ꯐꯖꯕꯁꯤꯗ ꯃꯥꯒꯤꯗꯨ ꯑꯩꯉꯣꯟꯗ ꯉꯥꯎꯈꯤꯗꯅ ꯆꯦꯅꯦꯜ ꯃꯥꯡꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯁꯣꯅꯣ ꯆꯨꯁꯜꯂꯝꯃꯤꯗꯣ ꯄ꯭ꯔꯤꯇꯤꯅ ꯅꯪ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯛ ꯈꯪꯗꯦꯀꯣ ꯁ꯭ꯇꯦꯐꯦꯟꯅ ꯈꯪꯗꯦꯃꯦ ꯅꯪꯕꯣ ꯍꯦꯁꯩꯇꯅ ꯁꯥꯈꯤ ꯄ꯭ꯔꯤꯇꯤꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯁꯤꯒꯤ ꯈꯨꯜꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯝꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯆꯠꯂꯝꯃꯦꯅ ꯃꯅꯤꯡ ꯈꯤꯇꯪ ꯐꯪꯕꯗꯅꯦ ꯑꯩꯗꯤ ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯂꯩꯔꯗꯧꯅꯤ ꯁ꯭ꯇꯦꯐꯦꯟꯅ ꯆꯠꯂꯣꯏꯗ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯁ꯭ꯇꯦꯐꯦꯟꯒ ꯄ꯭ꯔꯤꯇꯤꯒꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯀꯞꯇꯨꯅ ꯋꯥꯅ ꯂꯦꯜꯂꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯖꯔꯨꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯩꯒꯤ ꯃꯤꯡ ꯐꯥꯎꯕ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯂꯩꯁꯤꯂꯦꯝꯕꯤ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯑꯃꯗꯤ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ナꯏꯗꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯦ ꯃꯆꯥꯅ ꯑꯁꯨꯝꯅ ꯅꯥꯔꯛꯄꯁꯤꯗ ꯀꯨꯃꯥꯔꯒ ꯏꯕꯦꯅꯤꯒꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯦ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯂꯣꯟꯅ ꯀꯞꯆꯔꯤ ꯀꯔꯝꯅꯗꯤ ꯀꯞꯂꯣꯏ ꯃꯊꯛꯇ ꯃꯆꯦ ꯃꯈꯥꯗ ꯃꯅꯥꯎ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯊꯟꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯅꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯌꯥꯏꯈꯣꯝꯕꯗꯤ ꯁꯦꯡꯅ ꯈꯪꯂꯝꯗꯦ ꯀꯔꯝꯅꯗꯤ ꯈꯪꯒꯅꯤ ꯀꯨꯃꯥꯔꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯃꯃꯥ ꯄꯥꯟꯊꯣꯏꯁꯨ ꯐꯣꯟ ꯄꯥꯏꯗꯕꯅ ꯃꯃꯥ ꯃꯆꯥ ꯐꯥꯎꯕ ꯄꯥꯎ ꯐꯥꯎꯅꯖꯕ ꯉꯝꯖꯗꯦ ꯂꯩꯁꯤꯂꯦꯝꯕꯤ ꯅꯥꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯄꯥꯟꯊꯣꯏꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯩ ꯄꯥꯟꯊꯣꯏꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔꯅ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯗꯒꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯄꯣꯊꯥꯍꯜꯂꯦ ꯂꯩꯁꯤꯂꯦꯝꯕꯤ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯃꯌꯥꯡꯁꯨ ꯀꯪꯇ꯭ꯔꯤꯛ ꯀꯪꯁꯤꯜꯂꯦ ꯌꯦꯡꯕꯗ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯟꯅ ꯎꯔꯦ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯨꯃꯥꯔꯅ ꯏꯕꯦꯝꯃ ꯄꯥꯕꯨꯡꯒꯤ ꯂꯦꯝꯕꯤ
ngasidi ichana chaningba insang ama hayo. Pabung leiruge. Leisilembina tapna. Pabung, ai kemta chaning diye. Ibeni na, mamagi thoy, ngasi se kari numino nangbu kaurabo. Ngasidi ichana taw haiba makai nang pabungga mamagana tawgadabagi ready leirabani. Nangna adumna chada taktana nasadu ison sontana leirabadi mamaga pabunggadi kari oyu haibano. Nangi na tawse mama yengba ngamdrani. Ibeni machabu konduna hikna kapli. Leisilembissu mamagi mathada kapchari. Mama machagi mataudu ubada Kumar sum yengduna leirambadagi yengba ngamlaktraduna tarakliba mapidu taithok-tuna machagi kadagi thokre. Leisilembina, mama, ai kaisum tawdiye, ai naba pharasidi. Ibenina, ibema, ngasise nangi napok numinine, ichagi apamba ama mamada hayuse. Leisilembi ngasi magi mapok numini haibasi taruraga matam kuina ningsingludraba ama ningsinglai. Yaikhombana, kokphabi, happy birthday. Aidi nangonda masak thokpa gift amata supiba ngamde. Nangnabudi adum pibi. Ado se leisilaksilo. Ekhoigi pukri mapalda satpani. Nangnasu yam pamjaba takhele angauba. Hayengwai aina paisa pairakanda mayam leiraga amuk pibigeda. Leisilembi machinda takhele haina solamlaga fuk hawgalaktuna table da thamliba lairik mayamdu amamamta phak-phaktuna yengi. Lairik amagi manungda takhele ama ningthina mana amatasu tattana ikang kangsinduna yaurami. Leisilembi tapna lauthoraktuna leiduda nungsina chupi. Leisilembi mamagi manakta changlaktuna, mama, leisi phajabra. Ibenina, yam phajaye. Leisilembina, hanadi yam phajarambani. Adubu haujikti ikang kangsine machang machu mangle. Ibenina, ibema, kaidaurage nangbo. Sese, ngahak potharo, nasadu yam chokthana ure. Nane panthoinasu nangna chanabani haiduna acha thakarasu pirambani. Leijadabaduda piramganu haibasu yadi. Mama, nangna chanaba kari-karino khara sembiruge ko. Asomdana wanglenga yaikhombaga makhoi ani wari saduna school dagi halaklami. Wanglena, as masaigidu faudi ikai he. Yaikhombana, class di 12 karakpada ngairi pakhang yam phaningladi adum ikai tabani. Wanglena, ado class 10 kaba 8 kaba sindi pangkhoida koinerisidi. Sibu mina tawnadaba thabak laba. Pharise, hayeng ai phajana sengdoklage. Yaikhombana, handak mukti aiga chakminase hairakanu ko natomta chachaw ai yam talleba. Wanglena, hairoida ai sunupani kaino. As buksisu phajana nungaitre khara thurasi. Hostel hek yaubaga wanglendi bag katu yaikhombada pisillamlaga toilet lomda chenkhre. Jagat sangsar sida khwaidagi lumbasi masini hainaribani. Wanglendu ngaihaka panthaba tawrudre. Yaikhombana noklaga kayada thukhrabano ne haujikta noktana wari saramlaga. Miyoibagi punsisi tamba ngamde haibadune. Yaikhomba magi room da changlaktuna bag animak table duda tapna thammi aduga phamungda hek phamthabaga. Aidi kabu kauthure ngasi se magi birthday ni ne aibu kakada phone tawsirane amuk pairaktragana kamdawba pairaklaga amuk thina ngangrak toijala adubu mana ingonda sauriba warauribasi kari maramgina habasimadi ai sa su khangkhidravani ngasidi maramdu dum hangaurage. Tasengna nupa nupi anisi angawbini haibamak yarabani. Makhoi anigi amana amabu nungsinariba asi machinna thokna hainaruba phongdoklubasu leite. Adubu khambal chaunaribani haiduna amana amabu kaunadribani doctor fauba yaunaribani. Munna khanjilurabadi tasengna nokningba fawi. Masibu kauribra phongdoktaba nungsiba.
Wanglensu mathau tauba loiraduna roomda changlei. Karino nangna amuk chup chuptana leiramlisina. Yaikhombana wathi di nakhutna sagatu sengna hamlaklaba natro. Wanglena henupa sapona ka hanjin hanjin hamjaraklabani thajadraga yengjause. Asi haiduna makhutu yaikhombagi manaton tamna thangjili. Yaikhombba manaton do melaga adudi soire adudadi tawbiranu ai phone amta tawruge kari no chana makhara sengam ai chatle. Yaikhombba ka adudagi chenthokre. Wanglena chabi thakpi haisidi aigi aroba subject ni ai phana badum silam lage. Yaikhombba warden dagi phone lauraga Kumar da call tawrei. Ring du kuina khingluba tawdana oglei. Yaikhombana hello. Kumarna hello kana. Yaikhombana kaka aine nacha Yaikhombane. Kumarna ihe kaka di ichagi khonjel ka khangludredana number su save tawdabaga. Yaikhombana aikhoi warden gi phone ni kaka ado kaka leisi lembi bu leikhibro. Kumar ngai hak wakhal tawduna lei. Aina ichanupi lei haina khumlagana mana naribasi khangkhraga Yaikhombagi mahaida soirakadra. Karigumba leite hairagana ngasi khak harau phone tawjarakpasida amuk nungaikiroidra. Asumna haifam khangdraduna wakhal tawringai Yaikhombana kaka kaidawbirage. Kumarna ha kaidawba kaisu tawdeda nachanupido mamaga bazarda chatluni haibra karino thokibani nangbu kai haininge. Yaikhombba karigumba kharadi chingnai adubu mina leitre hairaklabada karibudi hairuni. Yaikhombana kaka ngasi se leisi lembigi birthday ni aduna wish amukta pige tawba ado masa leitrabanina kaka doina pirage happy birthday kaka. Kumarna masini hek tawthorakpasima hoi ado Yaikhombba thamo kaka su thaba amakak chatluge na tholakpani. Yaikhombana hoi kaka thamjarage. Asumna phone du Kumarna hana kakthatuna thamkhre. Mapukningdadi mama lairabigi mapaksu hangjage khanduna haraujarambani adubu karigumba amata haijaba hangjaba phawba nanghaudre. Yaikhombba maithong imak maksina magi ka tamna lagli. Magi room hek yaubaga maksinamba maithong minamba momon minokna mahut sinladuna room gi thongdu tapna hangdoktuna lona changlai. Wanglendi ising asabadu glass amada haiduna sangom kanna thitli. Yaikhombana Wanglengi mamittu makhutna tapna khumjili aduga karigumba aisina ngasai nangondri thina ngalakpa nupido oire khalone nang kamai tawni. Wanglena yare ko isada thuk lauringai sidane maida amangba taisilakpagi mawongdo tawrakano ai hayeng phajana sengdokjarage. Mabung mokba yamna leiba mu oiramdana ai chayam chanani. Yaikhombana ngakho nang chay chabaga lairi nangna hayeng haige khalido karino aingon hanamta hairo ainasu mateng khara pangbiba yaidana. Wanglena Yaikhombana mamitta khungjiliba makhuttu lauthoklaga dialogue se adum yabre yongko bai. Yaikhombana with action. Wanglena yes bro. Wanglen khongpham ama ani handoklaga tung onthokuna makhut animak pocket ta humjilaga nungaitaba mawongda leptuna lei. Yaikhombadi Wanglengi mataudu uraga nokningba asum hengalai adubu khangjinduna Wanglengi makhataba action yengduna lei. Wanglen pisum anidu khara suklap tawna yamna nungaitaba mawongda Yaikhombada yengduna tapna hairai. Piaino ngarangidu ai tasina soikre. Pakhang amana leisabida hainaba wahi khara ai haikramale madugidamata aibu ngakpiyo. Room aduda aniduna tawribadu drama yengbadawna warden du thongjin panda phajana leplaga yengduna leiri. Yaikhombana nei rehe bai adunidana nupa macha haiside. Wanglena
ꯑꯩꯅ ꯇꯧꯕ ꯍꯥꯏꯔꯗꯅ ꯅꯩꯊꯒꯦ ꯈꯪꯅꯤ ꯋꯥꯔꯗꯦꯟꯗꯨꯅ ꯐꯤꯜꯝ ꯂꯣꯏꯔꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦꯗꯅ ꯑꯅꯤꯗꯨ ꯈꯪꯕꯣꯏ ꯀꯩꯗꯧꯕꯣꯏ ꯍꯥ ꯁꯔ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄꯤꯕ ꯈꯪꯖꯍꯧꯗ꯭ꯔꯦ ꯋꯥꯔꯗꯦꯟꯗꯨꯅ ꯅꯣꯛꯂꯒ ꯀꯨꯏꯗ꯭ꯔꯤꯗ ꯄꯤꯌꯥꯏꯅꯨꯗꯒꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯁꯤꯟꯗꯨ ꯐꯥꯎ ꯇꯥꯍꯧꯋꯤ ꯋꯥꯡꯂꯦꯟꯅ ꯑꯗꯨꯗꯤ ꯐꯤꯜꯝꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯗ ꯏꯟ ꯐꯥꯎꯕ ꯌꯦꯡꯍꯧꯕꯤꯔꯕꯀꯣ ꯁꯔ ꯋꯥꯔꯗꯦꯟꯗꯨꯅ ꯑꯇꯩ ꯂꯥꯏꯔꯤ ꯋꯥꯡꯂꯦꯟ ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯥꯛꯑꯧꯕꯅꯤ ꯊꯣꯛꯂꯛꯑꯣ ꯐꯤꯜꯝ ꯁꯨꯇꯤꯡ ꯌꯥꯝ ꯍꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯈꯤꯔꯣꯏꯀꯣ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯑꯩ ꯊꯣꯛꯑꯝꯃꯒꯦ ꯊꯣꯛꯂꯛꯑꯣ ꯋꯥꯡꯂꯦꯟꯗꯤ ꯃꯄꯥ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗ ꯀꯥꯒꯤ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯌꯥꯏꯈꯣꯝꯕꯅ ꯚꯥꯏ ꯀꯩ ꯂꯩꯔꯖꯥꯠꯅꯣ ꯄꯥꯕꯨꯡ ꯂꯥꯛꯏ ꯍꯥꯏꯁꯤꯕꯣ ꯋꯥꯡꯂꯦꯟꯅ ꯑꯩꯁꯨ ꯈꯪꯗꯦꯍꯦ ꯅꯍꯥꯟꯈꯩꯗꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯕꯅꯤ ꯊꯕꯛ ꯆꯤꯜꯂꯤꯒꯅ ngasi laklisidi kainoma soi lermani yaikhom-bana mamabudi hanadagi masak khangle ado pabungdi khangdri yam khangninge ai hana tho amage ko wanglen-na hoi ai lairik sem to loisinkhige hek poklakpadagi mapa masak khangjaraktraba yaikhom-bani mahakki marup wanglen-na haikhiba mahakki mama mapasu nahakini haikhiba numittagi wanglen-gi mapabu khangningduna lairappa kuirabani nandasu chair amada famduna machabu thoklakpa ngairi nanda ubada yaikhomba chensillaktuna pabung haiduna makhong sokna khurumi nandadi ingak-ngakna thokle yaikhom-bana chensillaktuna khoiramlakpaduda yare hagolo nangbu aikhoi wanglen-ga leiminai habadurane yaikhom-ba nokmi tawduna mamaidu tapna non khalaktuna nandada yenglai nandana ibungo nangbu aigi maru binoygi machanupa Stephen haibadu natrane yaikhom-bana babung aidi Stephen kaujadi yaikhom-ba kaujaye aidi babung su masa khangja hudre nandana yaikhom-bada munna yenglaga karino ne hairisibo nangi minga yaikhom-ba kawi haiba onthokna di manareda aigi marukki machaduga tanjaduda wanglen su thoklaktuna aigi mangda nupi masa khajabi amana koitan tanarami haidudi aigi panthau sak phajabasi laktobagi oirijani dana kai leirage babung nachagida lakthoktana lakpirisibo yaikhom-bana wanglen-da khujinna siklaga masidi babungda dumaina haiganu tawhaidiye wanglen-na atai lairi aigi panthause nangi suniko nangi apam-pamda khudimak loina hayo si chage si leibiyu koiruno aduga karigumba babungna mamit hek sulaklaba aidi babungga kaunaroi dawani yaikhom-bana bai nandana noklaga ibungo yaikhom-ba nangi marupna hairibase achumbani nang babungda amadi mamada koiganuko hainingbado adum hayo ichasidi ipadi ngasina ahanbani nangbu ubase nangi pawudi nangi marupna tambadagi taba kuirida yaikhom-bana pabung hoi mama hoina nachabu nusibibasina nachagidi apenba haibadu oijare wanglen-na mapada mu onsillaga ado pabung kai leirage chumna sum lakbibro nandana haima ipadi ikabu kaurure hayengdo nangi mamado magi thabong mafamda amuk changkhidawre aduna namaga noibani hayeng ayuk nganta lau chak chara amata chaminase harakpani nangsu udaba kuire uningi hayobani nabokana puganasu adugi pabung nangbu lawba laklibani hayeng lakadabasu pharak taradoba aduna ngasi adum laklabanida wanglen-na hais adudi haiba program sidi chabi thakpigi program nine bai ibani puna chakhrase aduga hayeng nungthilda laknaba nandana hoi nobani punna chatlasi namanasu noyani punna laosu hayobane yaikhom-bana babung nachadi yajarani bai hayengdi subject ahumgi question answer pini haridudi ibani mak chathokladi pharak tanarani aduna ai lehorage kona matang chaba amada amuk chatlasebako wanglen-na hoine adusu chummine hayeng class miss tawhaningde ado farese ayoina chatho urage pakhat kanuda nangisu hinjang saru pubirakani
Pabung, achapot kamta leiraktro. Nandana, haima, pabungdi noi animak chaladawnina achapot ki kanaba leiraroyana achapot kamta leiraktrene he. Yaikhom-bana, bhai, kaigi achapot no. Phajana gyan tana chatluko, aduga hayengdo nganna adum lao. Wanglena mapada yenglaga, Pabung, lupa 500 piro. Nandana purse-tagi lupa 500 lauktoklaga, se. Wanglena mapadagi paisadu lausinlaga Yaikhom-bada pi. Se, achapotsu amta laibiraktre, ipa hero manbasina, sina kainoma leiraga charamo, ai halakpa ngaiba oina. Yaikhom-bana, bhai, adumain tawganu, paisa piramganu ko, ai lawba ngamloi. Nandana, ibungo, lausilo. Ipadi nang supuna jatkadawai khandana achapotsu amta laibiraktre, aduna kainoma leiraga charoko. Wanglena, wayam ngangnarosida, nangna achapot leiraga chaba talasune thamjilu kona kanarakhini. Phajana leiramuko, ai chalage. Yaikhom-bana, ado hayenggi program dudi. Wanglena, postpone tawkhro nangna khara. Nanda, macha anina sanariba waridu karino khangdraduna. Hai, karigi program no ne, noi anina hainaridubo. Wanglena, lab resign tawbagi program ne, pabungna khanglara. Nandana, hai, noi angang yam oiriko. Yaikhom-bana, mana phagi tawrine pabung. Nandana, phare, adudi pabung hoisu chatnaba tawrage, larikana pauko, leharo. Wanglena, adudi akhoi amuk thokrage, hayengdo nangna phanaba adum khumkhroko. Yaikhom-ba noklaga leihori, mapa macha anidusu chatkhre. Panthoisu machana mayumda leitabadagi tumba chaba matam naidre, ayamba matamda thabak wana sururaga ware haiduna mayada ising marik ama fauba tadana tumduna leibadagi numidang chara henba masing yamsinlagle. Yaikhom-ba leiringaidadi arai-araiba khara thongduna nongmagi soidanaba mama macha harau chaminarambani. Mama macha khak leijaba imungduda ama watpada kanana nungaina leithokpa ngamgani. Machasu mamagi fijigi manini, mamasu machagi thawaini. Panthoi leirangda singyangna haukraba wari ama ningsinglai. Yaimana, nangbu chakse khara chasin khoda. Panthoina, yare, okle, chaningdraba tamo. Yaimana, kaigino, nangna natomtagi sum khalisibo. Icha anidugidi karimta khandraba nangbo. Panthoina, haima, mama isi ikaiba kaya khangdrino, angangi masak fawa udri. Panthoi mamittagi mapi tapna tarai. Tamo, nangdi aina waribasingsi karimta khanglamloiko. Mapagi minungsi warak watembiba yaudana chawjaragliba nangi nachanupa Yaikhom-ba. Haujikti sarip kangdong pharakle, ichagi nungsibagi maina kankhibana natung inba ngamhaudrabi aidi. Ichana mapa yaudabagi ninghamdana nungaitana mamanabasingi mamangda tuson masona leiribase. Masi ubada aigi thamoise uba thangba ngamdana wahale. Pumnamaksi tamo nangnadi karimta ubiramloiko. Asumna wakhal nungaitana leiringaida makhoi lekaigi mau naha ama Panthoibu kauduna changlai. Panthoi, nangbu tabro? Panthoi mi amana kaurakpaduda phamlambadagi fuk haugatlaktuna thangwai pudondu makhutna pairaga mapalomda thoglai. Haima, iche, asuk thenglakanchida kari leibirage hekta haibiyo. Panthoi, iche si nangonda wa amta sinaramgena thenglasu thengna hekta laklibani. Iche, karino hekta haibiramo. Hayeng ayu anganbada aikhoi si thabak ama chataba yadraba. Ingka ingbasida angang nupi machadudi puningdraba. Aduna nangna khara senabiramu haige tawbani. Nangi awamansu nachena khangna pinida. Yanida iche, ai adum lakchage. Phare,
ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯣ ꯍꯌꯦꯡꯗꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯂꯥꯛꯑꯣꯀꯣ ꯏꯆꯦ ꯆꯠꯂꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ ꯄꯥꯟꯊꯣꯏꯒꯤ ꯁꯤꯟꯐꯝꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯑꯀꯛꯅꯕ ꯂꯩꯇꯦ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯋꯥꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯅꯣꯡꯃꯅ ꯀꯣꯟ ꯐꯦꯡꯂꯨꯅꯤ ꯅꯣꯡꯃꯅ ꯃꯤꯒꯤ ꯐꯤꯌꯥꯝ ꯑꯃ ꯁꯨꯔꯨꯅꯤ ꯅꯣꯡꯃꯅ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡ ꯆꯜꯂꯨꯅꯤ ꯅꯣꯡꯃꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯨꯅꯤ ꯃꯤꯑꯣꯏꯕꯗꯤ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅꯔꯕꯁꯨ ꯄꯥꯟꯊꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯦꯟꯃꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯗꯤꯍꯦꯒꯤ ꯃꯄꯥꯟꯅꯅꯤ ꯗꯤꯍꯦ ꯃꯥꯅꯕꯨ ꯐꯠꯆꯤꯜꯂꯛꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛꯁꯤ ꯑꯔꯦꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯗꯤꯍꯦ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗ꯭ꯔꯕꯅꯤ ꯄꯥꯟꯊꯣꯏ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯁꯨꯕꯒꯤ ꯃꯇꯤꯛ ꯆꯥꯗ ꯊꯛꯇꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯁꯥꯗꯨ ꯌꯦꯡꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯂꯦ ꯀꯅꯥꯒꯨꯝꯕ ꯃꯥꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁ ꯄꯥꯟꯊꯣꯏꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯧꯔꯤꯉꯩꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯃꯨꯛ ꯐꯖꯕꯁꯦ ꯂꯩꯔꯝꯗꯕꯅꯤ ꯃꯃꯥꯏꯒꯗꯨ ꯇꯕꯥꯔꯗꯅ ꯍꯧꯖꯤꯛꯇꯤ ꯆꯤꯔꯨ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯁꯣꯟꯅꯕꯁꯨ ꯃꯌꯥꯎꯏ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯍꯌꯦꯡꯗꯤ ꯑꯃꯨꯛꯇ ꯆꯠꯂꯒ ꯃꯆꯥꯒ ꯎꯅꯒꯦ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯝꯂꯤꯕ ꯊꯕꯛꯇꯨꯅ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯏꯕꯦꯅꯤ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯆꯥꯒ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯒꯗꯕꯁꯨ ꯑꯌꯨꯛ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡꯗ ꯍꯜꯂꯛꯄ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯅꯣꯡꯃꯇ ꯁꯪꯂꯨꯗꯦ ꯀꯨꯃꯥꯔ ꯍꯣꯏꯁꯨ ꯃꯆꯥꯅ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯕꯒ ꯃꯔꯥꯡ ꯄꯥꯟꯊꯣꯏ ꯍꯣꯏꯗꯁꯨ ꯅꯣꯡꯃꯇ ꯆꯠꯊꯣꯛꯂꯨꯕ ꯇꯧꯗ꯭ꯔꯦ ꯄꯥꯟꯊꯣꯏ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤ ꯆꯥꯔꯒ ꯄꯣꯊꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯡꯂꯦꯟ ꯃꯃꯥꯒ ꯄꯨꯟꯅ ꯃꯥꯒꯤ ꯃꯥꯝꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯋꯥꯡꯂꯦꯟꯅ ꯃꯥ ꯇꯤꯐꯤꯟꯗꯨ ꯈꯔ ꯆꯥꯎꯕ ꯑꯃ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯔꯥꯅꯤꯅ ꯄꯨꯔꯛꯑꯦ ꯃꯃꯥꯅ ꯈꯪꯅ ꯄꯨꯔꯛꯂꯕꯅꯤ ꯑꯗꯣ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯗꯨꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕꯣ ꯋꯥꯡꯂꯦꯟꯅ ꯅꯣꯡꯃ ꯂꯥꯛꯑꯝꯕꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯤ ꯑꯩꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯆꯩꯔꯥꯎꯕꯗ ꯃꯣꯏꯗ ꯆꯠꯂꯨꯕꯗꯣ ꯃꯃꯥ ꯁꯦꯡꯅ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯃꯗꯤ ꯏꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯎꯍꯟꯈꯤꯗꯦ ꯔꯥꯅꯤꯅ ꯈꯪꯅꯤꯡꯅ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏ ꯍꯥꯏꯔꯤꯁꯤꯕꯣ ꯋꯥꯡꯂꯦꯟꯅ ꯃꯥ ꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ ꯂꯩꯍꯧꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯣ ꯃꯔꯨꯞ ꯌꯥꯏꯈꯣꯝꯕꯅꯗꯤ ꯆꯩꯔꯥꯎꯕꯗꯣ ꯑꯩꯕꯨ ꯄꯨꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯕꯗꯒꯤ ꯅꯝꯗꯅ ꯃꯣꯏꯗ ꯆꯠꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯍꯦꯛ ꯌꯧꯕꯒ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯏꯀꯥꯏꯈꯤꯕꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯔꯥꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯑꯗꯣ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯑꯇꯣꯞꯄ ꯖꯤꯕꯅ ꯐꯥꯎ ꯂꯩꯅꯤꯡꯂꯣꯏ ꯌꯨꯝ ꯑꯗꯨ ꯅꯥꯀꯟ ꯑꯃꯗ ꯇꯨꯒꯗꯕꯒꯤ ꯂꯣꯏꯅ ꯆꯦꯞꯊꯗꯨꯅ ꯂꯩꯔꯦ ꯃꯌꯥꯏꯗ ꯆꯥꯎꯔꯕ ꯌꯨꯝꯕꯤ ꯑꯃꯈꯛꯅ ꯐꯥꯕꯒꯤ ꯇꯨꯗꯗꯨꯅ ꯂꯩꯕꯅꯤ ꯌꯨꯝꯊꯛꯇ ꯀꯨꯞꯂꯤꯕ ꯇꯤꯟ ꯑꯗꯨꯁꯨ ꯃꯆꯤ ꯁꯦꯒꯥꯏꯍꯧꯋꯦ ꯌꯦꯡꯕꯗ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯍꯧꯔꯦ ꯂꯩꯍꯧꯔꯤꯕ ꯐꯃꯨꯡ ꯑꯅꯤꯃꯛ ꯃꯣꯝꯄꯥꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯎꯄꯥꯛ ꯃꯊꯛꯇꯨꯗ ꯑꯄꯥꯕ ꯐꯤ ꯑꯃꯃꯝꯇꯪ ꯊꯥꯏ ꯑꯗꯨꯕꯨ ꯃꯥ ꯐꯤꯕꯝ ꯁꯣꯛꯂꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯅꯦ ꯅꯆꯥꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯊꯦꯡꯅꯖꯔꯛꯏ ꯔꯥꯅꯤꯅ ꯀꯔꯤ ꯊꯦꯡꯅꯔꯛꯂꯤꯕ ꯍꯥꯏꯌꯨ ꯋꯥꯡꯂꯦꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡꯗꯨꯒꯤ ꯀꯥꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯅ ꯃꯔꯨꯞꯀꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯀꯥ ꯑꯣꯏꯍꯧꯋꯤ ꯑꯗꯨꯒꯤ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯗ ꯂꯥꯏꯔꯤꯛ ꯃꯁꯛ ꯎꯕꯗ ꯃꯤꯠꯀꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕ ꯍꯀꯥꯝ ꯋꯥ ꯆꯟꯕ ꯅꯆꯥ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯍꯜꯂꯦ ꯃꯔꯨꯞꯀꯤ ꯀꯥꯗꯨꯗ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯄꯥꯕꯨꯡꯗꯨꯁꯨ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯔꯛꯄ ꯃꯥꯜꯂꯦ ꯃꯗꯨꯒꯤ ꯀꯥꯗꯨꯃꯗꯤ ꯁꯤꯠ ꯅꯥꯜꯂꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ
ꯁꯦꯠꯄ ꯆꯥꯕꯗ ꯃꯅꯤꯡ ꯊꯨꯡꯖꯗ꯭ꯔꯕꯁꯨ, ꯌꯨꯝꯂꯩ ꯀꯩꯔꯩꯗ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯕꯁꯨ, ꯂꯥꯏꯔꯕꯤ ꯃꯃꯥꯗꯨꯅ ꯃꯆꯥꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯃꯗꯨꯃꯛꯅꯅꯦ ꯃꯔꯨꯞ ꯌꯥꯏꯈꯣꯝꯕꯅ ꯃꯦꯇ꯭ꯔꯤꯛꯇ 9 ꯄꯣꯖꯤꯁꯟ ꯇꯥꯔꯤꯗꯣ꯫ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯜꯂꯛꯆꯩ꯫ ꯔꯥꯅꯤꯅ ꯑꯗꯨꯛ ꯐꯕ ꯃꯔꯨꯞ ꯑꯃ ꯅꯅꯥꯛꯇ ꯂꯩꯔꯕꯗ ꯀꯔꯤꯒꯤ ꯏꯆꯥꯅ ꯃꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕ? ꯃꯔꯨꯞꯇꯨꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯐꯕꯇ ꯑꯣꯏꯒꯗꯕꯅꯤꯀꯣ꯫ ꯋꯥꯡꯂꯦꯟꯅ ꯍꯣꯏ ꯃꯃꯥ, ꯑꯗꯣ ꯑꯩ 12 ꯂꯣꯏꯕ ꯉꯥꯏꯔꯤꯅꯦ꯫ 12ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯔꯨꯞꯀꯤ ꯌꯨꯝꯗꯣ ꯑꯩꯅ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯂꯕꯅꯦ꯫ ꯔꯥꯅꯤꯅ ꯀꯔꯤꯒꯤ 12 ꯂꯣꯏꯕ ꯉꯥꯏꯗꯣꯏꯅꯣ? ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒꯅꯦ ꯑꯩ ꯁꯥꯍꯟꯅꯕ ꯇꯧꯒꯦ꯫ ꯋꯥꯡꯂꯦꯟꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯃꯔꯨꯞꯇꯁꯨ ꯍꯥꯏꯔꯕꯅꯦ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ꯫ ꯏꯕꯥꯅꯤ ꯍꯥꯏꯅꯈꯤꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ 12 ꯂꯣꯏꯕ ꯐꯥꯎꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯁꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯗꯨꯅ ꯋꯥꯡꯂꯦꯟ ꯈꯣꯏꯒꯤ ꯃꯥꯃꯒꯤ ꯃꯌꯨꯝꯗꯨ ꯌꯧꯔꯦ꯫ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯑꯣꯏꯕꯒ ꯁ꯭ꯀꯨꯜꯗꯨ ꯈꯔ ꯉꯟꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯉꯟꯅ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒ ꯍꯣꯁꯇꯦꯜꯒ ꯑꯅꯤꯁꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯑꯣꯏꯗꯦ, ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯄ꯭ꯔꯤꯇꯤꯁꯨ ꯄ꯭ꯂꯦꯖꯔ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯊꯦꯡꯅꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯎꯕꯗ ꯄ꯭ꯔꯤꯇꯤꯗꯨ ꯒꯥꯔꯤ ꯊꯧꯔꯝꯕꯗꯒꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯗꯨꯅ ꯌꯥꯏꯈꯣꯝꯕꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯏꯈꯣꯝꯕꯗꯤ ꯄ꯭ꯔꯤꯇꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯅꯠꯇꯦ, ꯍꯥꯟꯅ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯒꯥꯔꯤ ꯊꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥ